ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯕꯦ ꯑꯦꯟ.ꯖꯤ. ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯟ ꯑꯃꯗ ꯊꯧꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯧꯕꯒꯤ ꯂꯣꯏꯅꯕꯤ ꯊꯥꯖꯗꯤ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖ ꯎꯅꯕꯗ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯊꯧꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯩꯈꯤꯗ꯭ꯔꯕꯗ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯀꯥꯏꯔꯝꯃꯤ꯫ ꯊꯧꯕꯒꯤ ꯃꯃꯥꯒꯤ ꯃꯃꯤꯡ ꯊꯕꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯊꯧꯕꯒꯤ ꯃꯄꯥꯕꯨꯡꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯊꯧꯕꯒꯤ ꯃꯊꯛꯇ ꯃꯆꯦ ꯑꯃꯒ ꯃꯈꯥꯗ ꯃꯆꯜ ꯅꯨꯄꯤ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯊꯧꯕꯒꯤ ꯃꯆꯦꯒꯤ ꯃꯃꯤꯡꯅ ꯐꯖꯕꯤ, ꯑꯗꯨꯒ ꯃꯆꯜ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯌꯥꯏꯕꯤ꯫ ꯐꯖꯕꯤꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ, ꯑꯗꯨꯕꯨ ꯌꯥꯏꯕꯤ ꯃꯍꯥꯛꯇꯤ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤ꯫ ꯊꯧꯕ ꯅꯨꯃꯤꯠ ꯆꯨꯞꯄ ꯌꯨꯗ ꯊꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯉꯁꯤꯁꯨ ꯐꯅ ꯊꯦꯡꯂꯕ ꯐꯥꯎꯕ ꯊꯧꯕꯗꯨ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯗꯦ꯫ ꯊꯕꯥꯒ ꯌꯥꯏꯕꯤꯒꯗꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯊꯧꯕ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯏꯕꯤ ꯅꯨꯡꯉꯥꯏꯇꯅ, "ꯏꯃꯥ, ꯑꯩꯈꯣꯏꯗ ꯌꯥꯏꯁꯦ ꯏꯅꯝꯃ ꯍꯦꯛ ꯂꯩꯇꯕꯗꯒꯤ ꯌꯥꯝꯅ ꯍꯣꯡꯂꯦ꯫ ꯍꯥꯟꯅ ꯌꯨ ꯊꯛꯂꯝꯗꯕꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯊꯛꯑꯦ." ꯊꯕꯥ ꯀꯞꯇꯨꯅ, "ꯏꯃꯧꯗꯨꯇꯪ ꯂꯩꯖꯔꯝꯂꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯒꯗꯕꯅꯤ꯫ ꯏꯁꯣꯔꯁꯤꯁꯨꯅꯦ ꯑꯣꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯦ꯫ ꯏꯃꯧꯒꯤ ꯃꯍꯨꯠꯇ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯩꯕꯨ ꯑꯣꯏꯅ ꯂꯧꯁꯤꯜꯂꯝꯂꯕꯗꯤ ꯐꯔꯝꯒꯗꯕꯅꯤ." ꯃꯃꯥ ꯃꯆꯥ ꯑꯗꯨꯝꯅ ꯉꯥꯡꯅꯔꯤꯀꯥꯟꯗ ꯏꯃꯨꯡꯗꯒꯤ ꯑꯉꯥꯡ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ "ꯏꯃꯥ, ꯑꯉꯥꯡ ꯍꯧꯒꯠꯂ ꯃꯥꯜꯂꯤ, ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯂꯨꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯕꯤꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯊꯧꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯧꯕ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯊꯥꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯗꯥꯔꯤ ꯑꯗꯨ ꯀꯥꯈꯠꯄ ꯉꯝꯗ ꯎꯞꯇꯨꯅ ꯇꯥꯏ꯫ ꯊꯕꯥ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯍꯧꯒꯠꯄꯤꯔꯝꯃꯤ꯫ "ꯏꯃꯥꯒꯤ ꯊꯧꯕ, ꯀꯔꯤꯅꯣ ꯏꯆꯥꯅ ꯇꯧꯔꯤꯕ ꯑꯁꯤꯕꯣ? ꯏꯃꯥꯅ ꯅꯉꯣꯟꯗ ꯌꯨ ꯑꯁꯤꯗ ꯊꯛꯂꯅꯨ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯏꯃꯥꯅ ꯍꯥꯏꯕ ꯑꯁꯨꯛ ꯌꯥꯝꯅ ꯏꯟꯗ꯭ꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪꯕꯣ?" ꯊꯧꯕ ꯌꯨ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯏꯃꯥ, ꯌꯨ ꯊꯛꯇ꯭ꯔꯕꯗꯤ ꯅꯆꯥꯒꯤ ꯑꯋꯥꯕꯁꯦ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯅꯆꯥ ꯈꯥꯡꯕ ꯉꯝꯗꯦ꯫ ꯌꯨ ꯊꯛꯂꯒ ꯅꯆꯥ ꯄꯣꯊꯥꯔꯤꯕꯅꯤ ꯏꯃꯥ." "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯍꯧꯈꯤꯕꯁꯤꯡꯗꯣ ꯀꯥꯎꯊꯣꯛꯄꯁꯨ ꯈꯔ ꯇꯝ꯫ ꯏꯃꯥꯁꯨ ꯏꯃꯧ ꯊꯥꯖꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤ, ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏꯅꯦ." ꯊꯧꯕ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ, "ꯏꯃꯥ, ꯅꯪꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯏꯁꯣꯔ ꯂꯩ, ꯏꯁꯣꯔꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯡꯖꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯄꯤꯅꯕꯤ ꯍꯥꯏꯕꯗꯥꯏꯅꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯤ ꯏꯁꯣꯔꯅ ꯑꯩꯒꯤ ꯊꯥꯖꯕꯨ ꯏꯐꯝꯗ ꯄꯤꯅꯕꯤꯗ꯭ꯔꯤꯕꯅꯣ? ꯅꯆꯥꯒꯤꯗꯤ ꯏꯁꯣꯔ ꯍꯥꯏꯕꯗꯣ ꯂꯩꯇꯦ ꯏꯃꯥ." "ꯏꯃꯥꯒꯤ ꯊꯧꯕ, ꯏꯃꯨꯡꯗ ꯆꯪꯂꯁꯤ, ꯑꯗꯨꯒ ꯐꯖꯅ ꯄꯣꯊꯥꯔꯨ ꯂꯥꯛꯑꯣ." "ꯏꯃꯥ, ꯅꯆꯥꯕꯨ ꯀꯔꯝꯅ ꯄꯣꯊꯥꯎ ꯍꯥꯏꯕꯅꯣ ꯏꯃꯥ?" "ꯏꯃꯥꯒꯤ ꯊꯧꯕ, ꯏꯃꯥꯕꯨ ꯏꯆꯥꯒꯤ ꯃꯇꯧ ꯑꯁꯦ ꯀꯔꯝꯅ ꯌꯦꯡꯉꯣ ꯍꯥꯏꯕꯅꯣ? ꯏꯃꯥ, ꯏꯆꯥꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ." ꯊꯧꯕ ꯃꯃꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ, "ꯏꯃꯥ, ꯅꯪꯁꯨ ꯀꯞꯂꯕ꯭ꯔꯥ? ꯑꯉꯧꯕ ꯅꯆꯥ ꯑꯩꯒꯤ ꯏꯇꯧꯁꯦ ꯎꯔꯒ?" ꯊꯧꯕ ꯃꯄꯤꯗꯨ ꯃꯈꯨꯠꯇꯨꯅ ꯐꯠ ꯐꯠ ꯇꯩꯊꯣꯛꯇꯨꯅ, "ꯏꯃꯥ, ꯑꯩꯒꯤ ꯏꯆꯥ ꯂꯥꯏꯖꯗꯤ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯃꯁꯛꯇꯨ ꯌꯦꯡꯂꯒ ꯅꯆꯥ ꯄꯣꯊꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯗꯨ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯕꯥ ꯀꯞꯇꯨꯅ, "ꯏꯅꯦꯝꯒꯤ ꯊꯥꯖ, ꯏꯃꯧ ꯂꯩꯇꯕꯗ ꯌꯨꯝꯕꯁꯦ ꯏꯍꯥꯡꯂꯦ꯫ ꯅꯪꯕꯨ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯇꯤ ꯄꯨꯟꯁꯤ ꯑꯁꯤꯃꯛꯀꯤ ꯃꯨꯠꯄ ꯅꯥꯏꯔꯔꯣꯏꯅꯦ." ꯊꯕꯥꯁꯨ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯕꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯇꯅꯧꯕꯤꯗꯨ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯇꯅꯧꯕꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯆꯦꯕꯨ ꯀꯧꯔꯝꯃꯤ꯫ ꯊꯕꯥꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯅꯥꯎꯅꯨꯄꯤꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ, "ꯅꯪ ꯂꯥꯛꯏꯗꯅ, ꯆꯪꯉꯣ ꯆꯪꯉꯣ, ꯏꯆꯦ ꯏꯃꯨꯡꯗꯒꯤ ꯐꯤꯗꯥ ꯂꯧꯊꯣꯛꯂꯨꯒꯦ." "ꯍꯣꯏ ꯏꯆꯦ." ꯊꯕꯥꯗꯨ ꯏꯃꯨꯡꯗ ꯐꯤꯗꯥ ꯂꯧꯊꯣꯛꯄ ꯆꯪꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯐꯤꯗꯥ ꯑꯃ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ꯫ "ꯇꯅꯧꯕꯤ, ꯁꯤꯗ ꯐꯝꯃꯨꯁꯤ." "ꯅꯠꯇꯦ, ꯅꯪꯅ ꯂꯥꯛꯄꯕꯨ ꯀꯩ ꯂꯩꯒꯦ? ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄ꯭ꯔꯥ?" "ꯏꯆꯦ, ꯏꯆꯦꯒ ꯋꯥ ꯑꯃ ꯇꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ." "ꯀꯔꯤ ꯋꯥꯅꯣ ꯑꯩꯒ ꯇꯥꯟꯅꯒꯗꯧꯔꯤꯕꯕꯣ?" "ꯏꯆꯦ, ꯑꯩꯈꯣꯏ ꯊꯧꯕꯁꯦ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯔꯣꯏ, ꯑꯗꯨꯅ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯟꯕꯤꯅꯕ ꯇꯧꯁꯤ." "ꯃꯥꯅꯕꯨ ꯌꯥꯕꯨ ꯌꯥꯔꯛꯀꯗ꯭ꯔꯣ? ꯃꯥꯅ ꯌꯥꯗꯕ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ? ꯄꯤꯛꯂꯤꯕ ꯃꯆꯥꯁꯤꯕꯨ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯅꯤ? ꯏꯆꯦ ꯍꯥꯏꯔ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯂꯤ, ꯑꯩꯈꯣꯏ ꯌꯥꯏꯕꯤ ꯍꯥꯏꯔ ꯈꯔ ꯂꯩꯔꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯅꯤ." "ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ, ꯑꯗꯨꯗ ꯅꯨꯄꯤ ꯊꯤꯔꯒ ꯅꯨꯄꯤꯗꯨꯅ ꯏꯁꯨꯁꯤ ꯑꯄꯣꯛꯄ ꯃꯆꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯊꯤꯅ ꯇꯧꯕꯤꯔꯕꯗꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤꯅꯦ." "ꯏꯆꯦ, ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯕꯤꯔꯨꯅꯨ. ꯑꯩꯅ ꯈꯪꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯌꯦ, ꯃꯁꯛ ꯃꯇꯧꯒ ꯐꯖꯈ꯭ꯔꯕ, ꯏꯪꯅ ꯇꯞꯂꯤꯕ, ꯑꯗꯨꯕꯨ ꯏꯃꯨꯡꯗꯤ ꯈꯔ ꯋꯥꯏ. ꯑꯗꯨꯒꯤꯗꯤ ꯏꯆꯦ ꯀꯔꯤꯁꯨ ꯈꯟꯗꯦ. ꯐꯔꯦ, ꯋꯥꯐꯝꯁꯤ ꯊꯧꯕꯗ ꯍꯧꯗꯣꯛꯇꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯒꯦ."
ꯍꯣꯏ ꯌꯦꯡꯉꯣ ꯏꯆꯦ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯅꯣꯡꯃ ꯑꯃꯨꯛ ꯂꯥꯛꯂꯒꯦ ꯍꯣꯏ ꯆꯠꯂꯣ ꯇꯅꯧꯕꯤꯁꯨ ꯆꯠꯈ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯌꯥꯏꯕꯤꯁꯨ ꯇꯥꯔꯝꯃꯤ ꯌꯥꯏꯕꯤ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯏꯃꯥ ꯏꯟꯗꯣꯝꯆꯥꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝꯗꯣ ꯅꯆꯥꯗꯤ ꯀꯌꯥ ꯄꯥꯝꯖꯗꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯄꯥꯝꯗ꯭ꯔꯤꯕꯗꯤ ꯅꯗꯣꯝꯆꯥꯅ ꯍꯥꯏꯔꯝꯂꯤꯕꯗꯨ ꯅꯕꯨꯡ ꯑꯁꯤꯒꯤ ꯐꯅꯕꯅꯤꯅꯦ ꯇꯌꯥꯏꯒꯤ ꯐꯅꯕ ꯑꯣꯏꯔꯁꯨ ꯑꯩ ꯄꯥꯝꯗꯦ ꯇꯌꯥꯏꯅꯁꯨ ꯀꯩꯁꯨ ꯌꯥꯔꯣꯏ ꯂꯥꯏꯖꯕꯨ ꯃꯃꯥ ꯇꯣꯃꯦꯅ ꯌꯣꯛꯄꯗꯤ ꯅꯆꯥꯗꯤ ꯄꯥꯝꯖꯗꯦ ꯏꯃꯥꯒꯤ ꯌꯥꯏꯕꯤꯌꯥ ꯏꯃꯥꯅ ꯍꯦꯟꯅ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯏꯁꯨꯅꯦ ꯏꯃꯥ ꯀꯧꯕ ꯐꯪꯗꯅ ꯂꯦꯟꯈꯤꯕꯗꯨ ꯏꯃꯥ ꯄꯥꯝꯗꯦꯅꯦꯍꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯕ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯉꯁꯤꯗꯤ ꯊꯧꯕꯗꯨ ꯌꯨ ꯊꯛꯇꯕꯤꯗ ꯂꯥꯛꯂꯝꯃꯤ ꯃꯆꯥꯅ ꯌꯨ ꯊꯛꯇꯅ ꯂꯥꯛꯄꯗꯨ ꯎꯕꯗ 이마기 더봐 ngасidi 자가 와 ꯑꯃ ꯈꯟꯅꯁꯤ ꯀꯩ ꯋꯥꯅꯣ ꯏꯃꯥ ꯑꯇꯩ ꯅꯠꯇꯦ ꯅꯪ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯁꯤ ꯏꯃꯥ ꯄꯥꯝꯗꯦ ꯑꯗꯨꯅ ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯇꯧꯁꯤ ꯊꯧꯕ ꯉꯛꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯃꯥ ꯀꯔꯤꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯅꯆꯥ ꯌꯥꯕ ꯉꯝꯂꯣꯏ ꯀꯔꯤꯒꯤ ꯌꯥꯕ ꯉꯝꯂꯣꯏꯗꯧꯔꯤꯕ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤ 이자기 ꯐꯅꯕꯅꯤ 이수 ꯂꯥꯏꯖꯅ ꯃꯃꯥ ꯀꯧꯕ ꯐꯪꯗꯅ ꯂꯦꯟꯈꯤꯕꯗꯨ ꯏꯃꯥ ꯄꯥꯝꯗꯦ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏ 이마 너자 이마나 하이리부 와파마도 야방암래 너자 누피 아무 칸나 티라로이 이자바도 미니 요빠 이밤데 빰다바 야로이네 마마 아마게 아왓바도 낭나 멘컷바 ngam가다우리브라 마마나 요빠가 마빠나 요빠가 खे나바 얌나 레이베 이마나 하이리부 아시니 낭 야다바 야로이 아시 하이두나 타바도 상키람미 타바나 야다바다기 타우바수 자누가 루홍람미 자누 마삭 마타우 파자람미 잉수 답람미 자누나 라이자부 아뽀빠 마짜막니 하이나 칼람미 अदुबु याइबीनदी चनुबु नुंगसिरमदे अदुना याइबीना चनुबु थीना थीना तौरम्मी मचिंदुना याइबीदा इनम्मा हाइना अमुक फावबा कौरमदे सनु लाइजबु फमुंगदा सुमलमदुना इमुंगी थबक तौरम्मी तंजा अदुदा लाइजदु कन्ना कप्पई चनुसु लाइजना कप्पदु ताबदा मखोयगी कादा लाई याइबीसु चेंचिलाई लाइजा फमुंग मखादा तादुना लैरमबदु उबदा पाखना सेंचिलाई निनेगी लाइजा सेंचिंतुना लाइजबु लौखतपिरम्मी लाइजदु फमुंग अदुदगी तारकपदगी चाउना पोमलम्मी चनुसु संगई चनुसु लाइजगी मकोक्ता पोमलिबदु उबदा पाखतजरमी याइबी साउना अंगांगसिबु असुमना सुमबा हौनब्रा अपोकपना चानते हाइदुनबु असुमना तौबु कनान हौनगी अपोकपना चा ओइरमलबदी असुमना तौरमोय अदुबुदी अतोमिनबु कया फनि हाइगे चनु नुंगाइतना याइबी इनामसु मोन ngaksilamaga imugi thabak tौरबनी हो खंगे यारे मपान थोंदा फबा साबिरनु मी अमने करी खले हाइबा येंग बखक्तदा खंग बंगा याइबीने हाइबा असिमदि खंग नंगना फना फबा सारबसुने नोंमदि सोइदना नंगे असिंग बखंगदबा लैदे याइबी करिगिनो अइने युम मसिदि हेक लाकपदगी नंगना एंगोंदा इनम्मा हाइना अमुक्ता फावबा कौद्रिबदि अइदि नंगोंदा करिगी इनम्मा कौदैबा अइगी इनम्मदि थाजा खक्तनी इनम्मा थाजनतना मितोकनादसु इनम्मा कौरोय याइबीना हाइरिबा वादु ताबदा जनु मथ्वाइ खजिक नुंगाइरमदि तंजा अदुदा थाबासु संगई है कैदौनरगे नखोय अनिबो इमागे याइबिया कैदौरे हो इमागे चानमिना मवसिना नसु नुपिसे हानबा तौरमलिबनी थाबा ngakna करिनो इमागे याइबिया नंगना हाइरिबा सिबो हो लाइजसिया फमुंगदगी तारकलिबनी आई लामद्रबदि लाइजसिया करि ओइरमनि तंबा ngamba nate अदु ओइरे इमादी करि करि तौरबोय खलुइ ननमसु इमुंगी थबक तौरिङैदा खंगौदबो ओइरमगनी मा खक्तरो इमुंगी थबक तौरिसे इमाना नमौ नुपिसे असु याम गखलिबसिबु करिगिनोबा इमागी याइबिया इमाना नमसिबु कनखतबा नतेनिया असेंगबदो हाइबनिने हे वाखलदु फनसु खनबा खरतम फत्तबा ngakta खल्लगा लैरबनिना मी अमता फना खनबा ngamdre याइबी साउना यारिमा नचासुनिया लोइना खंग अपोपि नचा इंगोंदगी मसिगी नुपिसिनि हेना लुना खलबा नट्रो मैबु फिना कयाम किना कपतुना थंबा ngamgani नोंमदि इमाना लुना खंजरिबा नमौ नुपिसि गसिंगबदो सोइदना खंगलकिन मदमदुदा इमा नंगनिंगमदबा सोइदना फौरकनी असि हाइरमदुना याइबियदो कादुदगी थोखिरमी थाबा मचाना चटखिबदो येंगदुना ओंथोकपनिदा मबुक असिदा अफबा अमत्ते हे खंदे हाइबनी मसिबु अइगे इचानिको मौ नचल नुपिसि ngangloi खंगदबनी नंग सावगनुको इमा नमो करिसु सावबा लैते अदुदि इमा नमौसु इमुंगी थबक खजिकता लोइसिनजरुगिगे होय लोइसिलुरो जनुसु चटखिरमी थबा जनुना चटखिबदु येंगदुना मबुकनिंगदा असुमना खल्ली असुक यामना फरिबा मौसिबु अइगे चानुपि याइबी असिना नुंगसिबा ngamdriba asibu karigino khangdre matam khara hokre जनुसु थालेबलमी
ꯆꯅꯨ ꯊꯥ ꯂꯦꯞꯂꯦ ꯇꯥꯕꯗ ꯊꯕꯥ ꯃꯥꯗꯤ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯕꯨ ꯌꯥꯏꯕꯤꯗꯤ ꯍꯦꯟꯅ ꯐꯠꯇꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯅꯣꯡꯃ ꯊꯕꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯟ ꯐꯖꯕꯤꯗꯨ ꯂꯥꯛꯂꯝꯃꯤ ꯊꯕꯥ ꯃꯆꯥ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎꯖꯔꯝꯃꯤ ꯏꯃꯥꯒꯤ ꯐꯖꯕꯤꯌꯥ ꯏꯆꯥ ꯂꯥꯛꯂꯤꯗꯅ ꯍꯣꯏ ꯏꯃꯥ ꯃꯧꯒ ꯑꯩꯈꯣꯏ ꯌꯥꯏꯕꯤꯒꯗꯤ ꯎꯗꯦ ꯀꯔꯥꯏꯗ ꯂꯩꯈꯤꯒꯦ ꯃꯧꯗꯤꯅꯦ ꯅꯪ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯉꯁꯥꯏꯗꯒꯤ ꯆꯥꯛꯈꯨꯝꯗ ꯊꯣꯡꯕ ꯊꯥꯛꯄ ꯇꯧꯔꯤꯕꯅꯤ ꯅꯅꯥꯎꯅꯨꯄꯤꯕꯨꯗꯤ ꯃꯥꯒꯤ ꯀꯥꯗ ꯏꯁꯨ ꯂꯥꯏꯖꯒ ꯂꯩꯔꯝꯒꯅꯤ ꯏꯃꯥ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯂꯩꯔꯤ ꯑꯩꯈꯣꯏ ꯑꯇꯣꯝꯕꯤꯁꯤ ꯄꯤꯈ꯭ꯔꯁꯤ ꯅꯨꯄꯥꯗꯣ ꯁꯨꯕ ꯅꯣꯝꯕꯁꯨ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯕ ꯏꯃꯥꯒꯤꯗꯤ ꯌꯥꯏꯌꯦ ꯑꯗꯨꯗ ꯅꯅꯥꯎꯅꯨꯄꯤꯅꯕꯨ ꯌꯥꯔꯛꯀꯗ꯭ꯔꯣ ꯏꯃꯥ ꯃꯥꯅ ꯌꯥꯗꯕ ꯌꯥꯕ꯭ꯔꯣ ꯃꯥ ꯍꯧꯖꯤꯛ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ ꯑꯩ ꯌꯥꯅꯕ ꯍꯥꯏꯅꯒꯦ ꯍꯣꯏ ꯅꯪꯅ ꯈꯔ ꯍꯥꯏꯅꯔꯣ ꯇꯟꯖꯥꯗꯨꯗ ꯌꯥꯏꯕꯤ ꯂꯥꯏꯖꯕꯨ ꯄꯝꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯃꯆꯦ ꯂꯥꯛꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯌꯥꯏꯕꯤ ꯍꯔꯥꯎꯅ ꯍꯩꯃꯥ ꯏꯆꯦ ꯂꯥꯛꯑꯝꯃꯦꯗꯅ ꯑꯩꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯂꯥꯏꯖꯁꯤꯗꯤ ꯂꯩꯁꯥꯕꯤ ꯐꯥꯔꯝꯃꯦꯗꯅ ꯂꯥꯏꯖꯥ ꯅꯦꯅꯦ ꯆꯧ ꯄꯝꯒꯦ ꯂꯥꯛꯑꯣ ꯂꯥꯏꯖꯁꯨ ꯈꯪꯕꯒꯨꯝ ꯃꯅꯦꯇꯣꯟꯅ ꯄꯝꯂꯝꯕꯗꯒꯤ ꯆꯣꯡꯊꯔꯛꯏ ꯐꯖꯕꯤꯅ ꯂꯥꯏꯖꯕꯨ ꯄꯝꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯆꯅꯨꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯃꯅꯝ ꯑꯕꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯅꯝꯃ ꯂꯥꯛꯂꯦꯗꯅ ꯀꯩꯅꯣ ꯑꯉꯥꯡꯁꯤꯡꯗꯤ ꯑꯃꯠꯇ ꯄꯨꯔꯛꯇ꯭ꯔꯕ꯭ꯔꯣ ꯑꯉꯥꯡꯁꯤꯡꯗꯤ ꯃꯕꯣꯛꯀ ꯃꯅꯤ ꯍꯣꯏꯗ ꯆꯠꯀꯅꯤꯅ ꯆꯠꯈ꯭ꯔꯦ ꯏꯅꯝꯃꯅ ꯅꯪꯒꯤ ꯆꯥꯅꯕ ꯍꯩꯔꯥ ꯈꯔ ꯂꯩꯔꯛꯄꯅꯤ ꯁꯤ ꯆꯥꯔꯒ ꯅꯨꯄꯥ ꯑꯃ ꯀꯣꯛ ꯄꯣꯛꯊꯣꯛꯑꯣ ꯏꯅꯝꯃ ꯀꯩꯒꯤ ꯂꯩꯔꯛꯏꯅꯣ ꯁꯦꯟ ꯌꯥꯝ ꯇꯤꯡꯂꯝꯃꯅꯤ ꯂꯩꯇ꯭ꯔꯁꯨ ꯌꯥꯕꯁꯤꯕꯨ ꯊꯕꯥꯅ ꯅꯅꯝꯃꯅ ꯅꯪ ꯄꯤꯖꯅꯤꯡꯗꯅ ꯂꯩꯔꯛꯄ ꯑꯣꯏꯔꯝꯅꯤ ꯂꯧꯁꯤꯜꯂꯨ ꯆꯅꯨꯁꯨ ꯃꯅꯝꯃꯅ ꯄꯤꯔꯤꯕ ꯍꯩꯔꯥꯁꯤꯡ ꯑꯗꯨ ꯂꯧꯁꯤꯜꯂꯝꯃꯤ ꯏꯃꯥ ꯏꯅꯝꯃꯁꯨ ꯂꯥꯛꯂꯕꯅꯤꯅ ꯆꯥꯛ ꯊꯤꯅꯕ ꯇꯧꯔꯨꯔꯒꯦ ꯍꯣꯏ ꯇꯧꯔꯨꯔꯣ ꯆꯅꯨꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯌꯥꯏꯕꯤ ꯆꯅꯨꯅ ꯆꯪꯈꯤꯕꯗꯨ ꯃꯃꯤꯠ ꯄꯩꯔꯞ ꯌꯦꯡꯗꯨꯅ ꯍꯥꯏ ꯍꯩꯈ꯭ꯔꯦ ꯀꯔꯥꯏꯗꯒꯤꯕꯨ ꯇꯝꯃꯨꯔꯤꯕꯅꯣ ꯈꯪꯗꯦ ꯑꯁꯤꯗꯅꯤꯅꯦ ꯏꯃꯥꯅ ꯄꯪꯊꯔꯤꯕꯁꯤ ꯃꯄꯥꯟ ꯊꯣꯡꯗꯅ ꯑꯐꯕ ꯁꯥꯕꯤ ꯃꯅꯨꯡꯗꯅ ꯇꯤꯟ ꯆꯥꯕꯤ ꯁꯛꯂꯣꯟ ꯑꯅꯤ ꯂꯧꯕꯤ ꯅꯨꯄꯤꯁꯦ ꯑꯩꯗꯤ ꯃꯁꯦ ꯁꯨꯡꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯦ ꯐꯖꯕꯤꯅ ꯃꯅꯥꯎꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯏꯆꯦꯒꯤ ꯌꯥꯏꯕꯤꯌꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯀꯅꯥꯗꯅꯣ ꯃꯍꯥꯛ ꯑꯁꯦ ꯅꯕꯨꯡꯅ ꯂꯧꯔꯤꯕ ꯅꯅꯝꯃꯅꯤ ꯃꯇꯨꯡ ꯅꯝꯃꯗ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯃꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯗꯕ ꯃꯥꯟꯈꯤꯅꯤ ꯏꯆꯦ ꯑꯩꯗꯤ ꯃꯥꯕꯨ ꯑꯩꯒꯤ ꯏꯅꯝꯃꯅꯤ ꯈꯟꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯃꯁꯦ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯇꯕꯤ ꯅꯨꯄꯤꯅꯤ ꯑꯗꯨꯕꯨꯗꯤ ꯑꯇꯣꯝꯕꯤꯅꯤꯗꯅ ꯑꯇꯣꯝꯕꯤꯅꯕꯨ ꯀꯌꯥꯝ ꯐꯔꯨꯅꯤ ꯍꯥꯏꯕꯒꯦ ꯏꯆꯦꯒꯤ ꯌꯥꯏꯕꯤ ꯅꯪ ꯋꯥ ꯉꯥꯡꯕꯗ ꯀꯥ ꯌꯥꯝꯅ ꯍꯦꯜꯂꯤ ꯑꯗꯨꯝꯅ ꯉꯥꯡꯁꯛꯀꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯂꯩꯔꯤ ꯌꯨꯝ ꯄꯥꯟꯅꯕ ꯑꯗꯨꯝ ꯇꯧꯁꯤ ꯏꯆꯦ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯐꯝ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯇꯣꯛ ꯍꯧꯗꯣꯛꯄꯤꯔꯛꯂꯅꯨ ꯑꯩ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯃꯗꯨ ꯌꯥꯔꯣꯏꯅꯦ ꯌꯥꯏꯕꯤ ꯅꯪꯕꯣ ꯅꯪ ꯑꯉꯥꯡ ꯅꯠꯇꯦ ꯇꯨꯡꯒꯤ ꯈꯜꯂꯨ ꯅꯨꯄꯤꯒꯤꯗꯤ ꯌꯨꯝ ꯄꯥꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯄꯥꯟꯕ ꯌꯥꯗꯕꯅꯤ ꯃꯇꯝ ꯂꯩꯕꯅꯤ ꯑꯗꯨꯅ ꯅꯪ ꯋꯥꯈꯜ ꯈꯜꯂꯨ ꯏꯆꯦ ꯑꯩ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯇꯨꯡꯗꯅꯤ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤꯕꯁꯦ ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥ ꯍꯧꯗꯣꯔꯛꯀꯅꯨ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯌꯥꯏꯕꯤꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯊꯕꯥꯅ ꯃꯆꯥꯅꯨꯄꯤ ꯑꯍꯟꯗ ꯌꯦꯡꯗꯨꯅ ꯃꯁꯤ ꯑꯃꯅꯅꯦ ꯉꯥꯡꯅꯕ ꯁꯨꯛꯌꯥ ꯌꯥꯗꯦ ꯃꯥꯅ ꯑꯁꯨꯛ ꯐꯈ꯭ꯔꯕ ꯃꯅꯝ ꯑꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯛꯂꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤꯅꯣ ꯈꯪꯗ꯭ꯔꯦ ꯏꯃꯥ ꯃꯥꯅ ꯈꯜꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯇꯨꯡ ꯆꯅꯨꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯝꯃꯤ ꯌꯥꯏꯕꯤ ꯃꯥꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯆꯅꯨꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯈꯤꯕ ꯑꯗꯨꯗ ꯊꯕꯥꯅ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯄꯥꯔꯤꯇꯣꯟ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯊꯣꯜꯂꯝꯃꯤ ꯌꯥꯏꯕꯤꯗꯤ ꯃꯌꯥ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯟꯅ ꯐꯥꯎꯕ ꯍꯦꯛ ꯌꯦꯡꯂꯝꯗꯦ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯄꯥꯔꯤꯇꯣꯟꯁꯨ ꯆꯍꯤ 5 ꯍꯩꯔꯛꯂꯤ ꯄꯥꯔꯤꯇꯣꯟꯒ ꯃꯆꯦ ꯂꯥꯏꯖꯒꯗꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯁꯥꯟꯅꯔꯝꯃꯤ ꯂꯥꯏꯖ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯂꯝꯗꯦ ꯃꯥꯒꯤ ꯄꯣꯠ ꯑꯃꯠꯇ ꯃꯤꯉꯣꯟꯗ ꯄꯥꯏꯍꯜꯂꯝꯗꯦ ꯄꯥꯔꯤꯇꯣꯟ ꯑꯁꯨꯝ ꯁꯥꯟꯅꯔꯝꯕꯗꯒꯤ ꯃꯆꯦꯒꯤ ꯁꯥꯟꯅꯄꯣꯠꯇꯨ ꯄꯥꯏꯔꯝꯃꯤ ꯂꯥꯏꯖ ꯁꯥꯎꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯁꯥꯟꯅꯄꯣꯠ ꯄꯥꯏꯔꯤꯕꯗꯤ ꯑꯩꯅ ꯅꯉꯣꯟꯗ ꯑꯩꯒꯤ ꯄꯣꯠ ꯄꯥꯏꯒꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯅ ꯄꯥꯔꯤꯇꯣꯟꯒꯤ ꯃꯅꯝ ꯑꯗꯨꯗ ꯈꯨꯕꯥꯡꯅ ꯁꯦꯠ 3-4 ꯊꯥꯏ ꯄꯥꯔꯤꯇꯣꯟ ꯀꯞꯂꯤ ꯇꯧꯗꯨꯅ ꯍꯣꯏ ꯏꯆꯦ ꯐꯠꯇꯕꯤ ꯅꯪꯒꯤ ꯅꯄꯣꯠꯇꯤ ꯄꯥꯏꯍꯟꯗꯦ ꯃꯤꯒꯤ ꯃꯄꯣꯠꯇꯤ ꯄꯥꯝꯕ ꯏꯆꯦ ꯍꯣ ꯅꯪꯗꯤ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥ ꯑꯗꯨꯅ ꯅꯉꯣꯟꯗ ꯑꯩꯒꯤ ꯄꯣꯠ ꯑꯃꯠꯇ ꯄꯥꯏꯍꯟꯕ ꯌꯥꯗꯦ ꯑꯗꯨꯒ ꯑꯩꯁꯨ ꯅꯪꯒꯤ ꯅꯆꯦ ꯅꯠꯇꯦ ꯈꯪꯕ꯭ꯔꯥ ꯂꯥꯏꯖꯅ ꯃꯃꯥꯇꯣꯟꯕꯨ ꯅꯨꯡꯁꯤꯔꯝꯗꯦ ꯃꯅꯦ ꯌꯥꯏꯕꯤꯅ ꯂꯥꯏꯖꯗ ꯃꯃꯥꯇꯣꯟꯕꯨ ꯂꯥꯟꯅ ꯎꯍꯜꯂꯝꯃꯤ ꯐꯠꯇꯕꯤ ꯑꯩꯁꯨ ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯦ ꯑꯣꯏꯖꯅꯤꯡꯗꯦ ꯈꯪꯕ꯭ꯔꯣ ꯀꯔꯤ ꯑꯩꯕꯨ ꯐꯠꯇꯕꯤ ꯀꯥꯏꯅ ꯍꯥꯏꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯉꯥꯡ ꯅꯪꯅꯁꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯅ ꯄꯥꯔꯤꯇꯣꯟꯕꯨ ꯐꯨꯔꯝꯃꯤ ꯄꯥꯔꯤꯃꯥꯁꯨ ꯃꯆꯦꯅ ꯐꯨꯔꯤꯕꯗꯨ ꯅꯥꯔꯗꯨꯅ ꯃꯆꯦꯒꯤ ꯈꯨꯠ ꯑꯗꯨꯗ ꯃꯌꯥꯅ ꯆꯤꯛꯏ ꯑꯗꯨꯝꯅ ꯌꯥꯅ ꯆꯤꯛꯄ ꯑꯗꯨꯗ ꯂꯥꯏꯖ ꯀꯟꯅ ꯂꯥꯎꯔꯒ ꯀꯞꯄꯛꯏ ꯏꯃꯥ ꯌꯥꯅ ꯆꯤꯛꯑꯦ ꯂꯥꯏꯖꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯌꯥꯏꯕꯤꯗꯨ ꯏꯃꯨꯡꯗꯒꯤ ꯄꯥꯏꯊꯣꯔꯛꯏ ꯅꯦꯅꯦꯒꯤ ꯂꯥꯏꯖ ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯪꯕꯣ ꯏꯅꯦꯇꯣꯟ ꯃꯁꯤꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯉꯥꯡ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯌꯥꯅ ꯆꯤꯛꯂꯤꯕ ꯀꯔꯤ ꯅꯪꯉꯣꯟꯗ ꯌꯥꯅ ꯆꯤꯛꯑꯦ ꯍꯥꯏꯕ
Kare, Eneton yengi. Lai jasu, Pariton ni yana chiki badu yang halami. Yaibi sauna, Pariton ni yang duna. Hai, patta bangang. Kari gina jesi di yana chikli badu, ha? Asi hai duna. Yaibi ki makut achoba aduna, Pariton mupurami. Pariton kaptuna. Eneton, ichi na ibohana purini. Aisu sauning dana yana chikpani. Matung manau, na jesi di yana chikidra. Asi hai duna. Yaibi na Pariton mupuzili. Pariton chu wawa kapli. Janu machana kapadu tabada imungdegi thoklai. Yaibi na machanu pabu tamthina phuduna lairambadu ubada. Yaibi karigino anganga sida asuthina puriba sibo. Imagi Pariton nang nane da kari taurure. Ima da sing hayu. Ima ichi na ingoda phuba. Aduda aina saubadagi ichi da yana chiglubani. Kari nache da yana chiglu haiba. Karigi nache da yana chigliba. Aina nangonda asumna tawgano haina haiba natro. Asi haiduna Januna machanupa adubu purami. Thabasu Thongalomdagi changai. Mamau na masunupa adubu puriba adubu ubada. Sangsinduna mamaubu khami. Mawa, kari na nang natawriba sibo. Angang sidaba asumna phuba hauna bro. Isutomba, nang kari tawrure. Namana sukyam na sawriba siya. Aba, aina iche da yana chiglubagi imana su ineto na su puriba. Karigi nang dinache da yana chigluriba. Aduburo aba iche na ingonda mathong marang khangdaba macha hairiga puriba. Aisu iche na phubadu da nar aduna iche ge khutta yana chiglubadi. Thaba masu nupi da yengduna. Abo kilaicha karigi nang di naupa sida adum na hairibano. Aba masige angangse ai soknong nungsidi. Mangonda igi sanapot pa igano hairaga mana pairibani. Mahaksi mitop nati. Naupa nupani nangi sanapoti magi su sanapon. Matung adum na haigano ko. Yaibina. Ima, kaino? Ima na nasunupasya, ngangi de haidadana. Lai jadaw na ngangi basibo. Ima sumasigi tawngam mama machasina semjin kraba kainong tawre. Ima gi yaibiya. Ima na hairibasi. Haifam thokta na hairibani. Isu tombagi michang chang manati. Isu lai jasu aigi isun. Isu Pariton chu aigi isu ngaktani. Hoi ma, yari, nasasu loy na khang bajani. Eneton gi lai ja, lao chang lasi. Asi haiduna. Yaibina lai jabu imong da pusinki. Thaba Janu da yengduna. Mau, nang su sango yare. Janu su, manim na dom na hairaba adudadi imong da changkhirami. Thaba masunupa da yengduna. Isu tomba, hayeng makhaidine na che da yana chikpa yadi ko. Ahoy abo, ay amo khana iche da yana chiklaroi. Aduni da na isu sidiya, lao lao, imong da changlasi. Asi haiduna, masunupa bu imong da pusinduna changkhirami. Thaubasu thabak halakladuna. Macha ani ki ngamok laiduna mayum halaklami. Macha ani bu kauduna imong da changai. Lai jaga Pariton gasu mapagi khonjal taba adu da senchilai. Thauba macha ani bu nungsini yengduna. Babana icha ani ki ngamok ahawba lerakpani. Asi haiduna ngamok singdu puthokduna macha ani da pi. Lai jaga Pariton gasu mapana pirakliba ngamok adubu yamna hawna charami. Tanja aduda yaibi thoklakduna. Tayai, nacha nupasi khara waro. Yaibi Pariton na kaidoram labagi. Tayagi na chanupasina laija da yakhun taba makai chiglibani. Laija nakuto paba di yang halo. Laija sumakuto utuna. Tu paba ato mananga sayana chiglibani. Tayai nang sunupi thiba dagi yam lahongi. Laija bu kari sunungsi bidri. Laija se tayai na thawai dagi hinna nungsi zaramba. Ina mathaza amadi tayagi chani. Tayai bu ina mathaza gi thawai ni yamna warawram kani. Thauba magi naikidrabi magi thazabu nauhongna na ningsinglai. Thauba asawbagi sakpamda machanupa Pariton da yengi. Pariton madi mapagi miyeng aduda kiba phawrami. Karigi nache sida ya chiglibano. Asi haiduna lijay ama lauduna. Sasan phubagumna pikliba angang aduda minungsi laitana purami. Pariton kaptuna. Baba naye, ay mapugano. Ay matunga mo kani iche da yana chiglaroye baba. Pariton na hairiba kadu tatabi hena purami. Thauba na Pariton phubada uraga. Yaibiga lai jagado noklami. Machana kapalaubagi khonjal taba aduda Janu do senchilai. Mapuroi bana machabu phuri bado ubada senchinduna mapuroi babu khamdok chana bhonarami. Oi mapa, kari na tawbiri basibo. Aduk chawbali jaiduna ngang asida kan bahona bro. Thauba sauna. Masige ngang se yamna pharoi do. Mana ngamli babu machi sida yana chiglibani. Hando mama. Mashi ngalingai asida warak hawdrabadi soidani. Moi mapa, phajana hairisu yabadu. Angang asida aduk thina phuba bahona bro. Masige ngang se imong da changan biyar. Mapana sida lekhan gatamani. Asi haiduna
ꯄꯤꯛꯂꯤꯕ ꯃꯆꯥꯗꯨꯒꯤ ꯃꯁꯥ ꯁꯒꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯛꯈꯤꯔꯝꯃꯤ꯫ ꯆꯅꯨ ꯄꯥꯈꯠꯅ "ꯃꯍꯤ ꯃꯄꯥ ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯨꯕꯣ?" ꯊꯧꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯒꯗꯨ ꯇꯥꯗꯦ ꯄꯥꯔꯤꯇꯣꯟꯕꯨ ꯃꯄꯥꯟ ꯑꯗꯨꯗ ꯊꯅꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯃꯅꯨꯡꯗꯒꯤ ꯂꯣꯟꯁꯤꯜꯂꯤ꯫ ꯄꯥꯔꯤꯇꯣꯟ ꯃꯈꯨꯠ ꯃꯆꯥ ꯑꯗꯨꯅ ꯊꯣꯡ ꯑꯗꯨꯗ ꯊꯤꯟꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏ "ꯕꯥꯕꯥ ꯊꯣꯡ ꯍꯥꯡꯉꯣ, ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯄꯥꯕꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏꯌꯦ꯫ ꯏꯆꯦꯗꯁꯨ ꯌꯥꯅ ꯆꯤꯛꯂꯔꯣꯏ꯫ ꯏꯃꯥ ꯄꯥꯕꯗ ꯊꯣꯡ ꯍꯥꯡꯉꯣ ꯍꯥꯏꯌꯣ, ꯅꯆꯥ ꯃꯄꯥꯟꯗ ꯂꯩꯕ ꯀꯤꯌꯦ, ꯊꯣꯡ ꯍꯥꯡꯉꯣ ꯄꯥꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯇꯣꯟ ꯑꯗꯨ ꯍꯤꯛ ꯍꯤꯛ ꯂꯥꯎꯕ ꯃꯈꯩ ꯀꯞꯂꯝꯃꯤ꯫ ꯆꯅꯨ ꯃꯆꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯒꯦ ꯍꯥꯏꯅ ꯇꯧꯋꯤ꯫ ꯊꯧꯕꯅ ꯆꯅꯨꯒꯤ ꯃꯈꯨꯠꯇꯣ ꯐꯥꯗꯨꯅ ꯑꯁꯥꯎꯕꯒꯤ ꯁꯛꯐꯝꯗ "ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏ? ꯊꯣꯡ ꯑꯁꯤ ꯍꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ?" ꯆꯅꯨ ꯀꯞꯇꯨꯅ "ꯃꯩ ꯃꯄꯥ, ꯏꯆꯥꯁꯦ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯕ ꯅꯠꯇ꯭ꯔꯤ꯫ ꯑꯁꯨꯛ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯥꯅ ꯃꯇꯣꯝꯇ ꯀꯔꯝꯅ ꯃꯄꯥꯟ ꯑꯁꯤꯗ ꯂꯩꯗꯣꯏꯅꯣ?" "ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯥꯅ ꯃꯆꯦ ꯑꯁꯤꯗ ꯌꯥꯅ ꯆꯤꯛꯂꯤꯕꯁꯤꯗꯤ ꯃꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯑꯉꯥꯡ꯫ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯂꯣꯏ ꯍꯥꯏꯕ ꯈꯪꯂꯝꯂꯕꯗꯤ ꯄꯤꯛꯂꯤꯉꯩꯗ ꯍꯥꯠꯇꯣꯛꯂꯝꯒꯗꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯃꯥ, ꯊꯣꯡ ꯍꯥꯡꯕ ꯌꯥꯔꯣꯏ꯫ ꯊꯣꯡ ꯑꯁꯤ ꯍꯦꯛ ꯍꯥꯡꯂꯝꯕꯗ ꯅꯃꯥꯅ ꯆꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯌꯥꯏꯕꯤ ꯆꯅꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯎꯁꯤꯠꯇꯅ ꯅꯣꯛꯇꯨꯅ ꯂꯥꯏꯖꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯆꯅꯨ ꯂꯩꯃꯥꯏ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯀꯞꯂꯤ꯫ ꯃꯄꯥꯟꯗꯒꯤ ꯄꯥꯔꯤꯇꯣꯟꯅ ꯀꯞꯇꯨꯅ "ꯏꯃꯥ ꯊꯣꯡ ꯍꯥꯡꯉꯣ, ꯑꯩ ꯌꯥꯝ ꯀꯤꯌꯦ, ꯌꯥꯝ ꯃꯝꯃꯦ, ꯆꯥꯛꯁꯨ ꯌꯥꯝꯅ ꯂꯥꯝꯃꯦ, ꯏꯪꯁꯨ ꯌꯥꯝꯅ ꯏꯪꯉꯦ, ꯏꯃꯥ ꯊꯣꯡ ꯍꯥꯡꯉꯣ." ꯆꯅꯨ ꯂꯣꯜꯂꯤꯕ ꯊꯣꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ "ꯏꯃꯥꯒꯤ ꯑꯇꯣꯝꯕ, ꯏꯃꯥ ꯊꯣꯡ ꯑꯁꯤ ꯍꯥꯡꯕꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯏꯃꯥꯗ ꯂꯩꯇ꯭ꯔꯦ꯫ ꯀꯔꯤꯒꯤ ꯏꯆꯥꯅ ꯀꯤꯔꯤꯕꯅꯣ? ꯏꯆꯥꯒꯤꯗꯃꯛ ꯏꯃꯥ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯀꯤꯗꯅꯕ ꯅꯨꯃꯤꯠꯇꯣ ꯆꯦꯠꯅ ꯎꯏꯁꯤꯜꯂꯨ꯫ ꯏꯆꯥꯒꯤ ꯅꯥꯛꯇ ꯏꯃꯥ ꯂꯩ ꯍꯥꯏꯅ ꯈꯜꯂꯨ꯫ ꯏꯆꯥꯒꯤ ꯀꯤꯕ ꯐꯅꯕ ꯏꯃꯥ ꯋꯥꯔꯤ ꯂꯤꯒꯦ." ꯆꯅꯨꯅ ꯃꯆꯥꯕꯨ ꯀꯤꯕ ꯐꯅꯕ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯃꯅꯦꯝ ꯊꯕꯥꯁꯨ ꯌꯨꯝꯗ ꯂꯩꯔꯝꯗꯦ, ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯌꯨꯝꯗ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯃ ꯆꯅꯨ ꯊꯣꯡꯖꯤꯟ ꯑꯗꯨꯗ ꯃꯀꯣꯛ ꯉꯥꯊꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯋꯥꯔꯤ ꯂꯤꯔꯤ꯫ ꯄꯥꯔꯤꯇꯣꯟꯁꯨ ꯃꯃꯥꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯅ ꯇꯥꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯀꯣꯟꯁꯤꯟꯗꯨꯅ ꯇꯨꯝꯂꯝꯃꯤ꯫ ꯊꯧꯕ ꯃꯥꯗꯤ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯇꯧꯔꯨꯗꯦ, ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖꯒ ꯌꯥꯏꯕꯤꯒꯁꯨ ꯆꯥꯛ ꯆꯥꯊꯣꯛꯇꯨꯅ ꯇꯨꯝꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯕꯥꯗꯨ ꯃꯝꯂꯤꯉꯩ ꯍꯧꯒꯠꯇꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯨ ꯅꯨꯄꯥꯅ ꯃꯄꯥꯟ ꯑꯗꯨꯗ ꯀꯣꯟꯁꯤꯟꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯆꯦꯟꯖꯤꯜꯂꯛꯏ꯫ "ꯑꯕꯣꯛꯀꯤ ꯏꯁꯨꯇꯣꯝꯕ, ꯀꯔꯤꯅꯣ ꯏꯁꯨꯅ ꯇꯧꯔꯝꯂꯤꯕ ꯑꯁꯤꯗꯤ?" ꯃꯁꯨꯒꯤ ꯃꯁꯥꯗꯨ ꯊꯦꯡꯂꯨꯕꯗꯗꯤ ꯏꯪꯕꯒꯤ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯕꯥ ꯃꯁꯨꯕꯨ ꯄꯣꯝꯈꯠꯄꯤꯔꯝꯃꯤ꯫ ꯊꯕꯥ ꯁꯥꯎꯅ ꯊꯣꯡ ꯑꯗꯨꯕꯨ ꯊꯤꯜꯂꯤ꯫ ꯆꯅꯨ ꯊꯣꯡ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯇꯨꯝꯂꯝꯕꯗꯒꯤ ꯃꯅꯦꯝꯅ ꯊꯣꯡ ꯊꯤꯜꯂꯛꯄ ꯑꯗꯨꯗ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯉꯤ꯫ ꯆꯅꯨꯅ ꯊꯣꯡ ꯍꯦꯛ ꯍꯥꯡꯕꯒ ꯊꯕꯥ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯀꯔꯤꯅꯣ? ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ? ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯄꯥꯟ ꯑꯁꯤꯗ ꯑꯁꯨꯝꯅ ꯊꯝꯕ ꯑꯁꯤꯕꯨ ꯀꯅꯥ ꯍꯧꯅꯒꯦ?" ꯆꯅꯨ ꯀꯞꯇꯨꯅ ꯉꯔꯥꯡ ꯊꯣꯛꯈꯤꯕꯁꯤꯡꯗꯨ ꯃꯅꯦꯝꯗ ꯇꯝꯂꯝꯃꯤ꯫ ꯊꯕꯥ ꯃꯥꯗꯤ ꯃꯃꯧꯅ ꯇꯝꯂꯤꯕꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯤ꯫ ꯈꯣꯟꯖꯥꯎ ꯊꯥꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯏ꯫ ꯊꯧꯕꯁꯨ ꯇꯨꯝꯂꯝꯕꯗꯒꯤ ꯃꯃꯥꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯊꯧꯕ ꯃꯃꯥꯗ ꯌꯦꯡꯗꯨꯅ "ꯏꯃꯥ ꯍꯜꯂꯛꯑꯕꯣ? ꯏꯗꯣꯝꯆꯥꯕꯨ ꯃꯁꯥ ꯈꯔ ꯐꯥꯎꯔꯕ꯭ꯔꯣ?" ꯊꯕꯥ ꯃꯆꯥꯅ ꯍꯪꯂꯤꯕꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ "ꯀꯔꯤꯒꯤ ꯏꯁꯨꯇꯣꯝꯕꯁꯤ ꯃꯄꯥꯟꯗ ꯇꯨꯝꯍꯜꯂꯤꯕꯅꯣ? ꯊꯧꯕ ꯃꯃꯥꯗꯗꯤ ꯌꯦꯡꯕ ꯉꯝꯗ ꯃꯃꯤꯠꯇꯣ ꯃꯈꯥꯗ ꯌꯦꯡꯗꯨꯅ "ꯃꯥ, ꯃꯆꯦꯗ ꯌꯥꯅ ꯆꯤꯛꯄꯒꯤꯅꯤ." "ꯀꯔꯤ? ꯃꯆꯦꯗ ꯌꯥꯅ ꯆꯤꯛꯄꯒꯤ? ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯄꯥꯟꯗ ꯇꯨꯝꯍꯜꯂꯤꯕ? ꯅꯠꯇꯦ, ꯅꯪꯕꯨ ꯀꯔꯝꯕ ꯃꯄꯥꯅꯣ ꯑꯁꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯃꯄꯥꯁꯤꯕꯣ? ꯏꯃꯥ ꯅꯪꯒꯤ ꯊꯃꯣꯏ ꯑꯗꯨꯕꯨꯗꯤꯅꯦ ꯉꯛꯇꯕ ꯉꯝꯗꯦ꯫ ꯏꯁꯨ ꯂꯥꯏꯖꯅ ꯏꯁꯨꯇꯣꯝꯕ ꯑꯁꯤꯗ ꯐꯨꯕꯗꯨꯗꯤ ꯅꯪ ꯈꯪꯂꯝꯃꯣꯏꯅꯦ꯫ ꯏꯃꯥꯒꯤ ꯊꯧꯕ, ꯏꯁꯨ ꯂꯥꯏꯖꯁꯨ ꯏꯁꯨ ꯄꯥꯔꯤꯇꯣꯟꯁꯨ ꯅꯪꯒꯤ ꯅꯆꯥ ꯉꯥꯛꯇꯅꯤ꯫ ꯀꯩꯗꯧꯅꯨꯡꯗ ꯅꯆꯥꯗꯅꯦ ꯈꯦꯠꯅꯕ ꯊꯝꯒꯅꯨ꯫ ꯅꯪ ꯇꯨꯡꯗ ꯅꯤꯡꯉꯝꯗꯕ ꯌꯥꯝꯅ ꯂꯥꯛꯀꯅꯤ." ꯊꯧꯕ ꯃꯃꯥꯅ ꯉꯥꯡꯂꯤꯕꯁꯤꯡꯗꯨ ꯇꯥꯕꯗ ꯇꯨꯃꯤꯟꯅ ꯂꯩ꯫ ꯌꯥꯏꯕꯤꯁꯨ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯌꯥꯏꯕꯤ ꯃꯃꯥꯗ ꯌꯦꯡꯗꯨꯅ "ꯏꯃꯥꯅ ꯈꯪꯗꯤ ꯈꯪꯗꯅ ꯋꯥ ꯑꯗꯨꯛ ꯌꯥꯝꯅ ꯉꯥꯡꯕꯤꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯑꯉꯥꯡꯅꯤ꯫ ꯃꯁꯤꯗ ꯍꯥꯠꯇꯣꯛꯈ꯭ꯔꯗꯤ ꯐꯔꯗꯕꯅꯤ." ꯈꯪꯍꯧꯗꯦ ꯌꯥꯏꯕꯤꯒꯤ ꯃꯈꯖꯥꯏ ꯑꯗꯨꯗ ꯊꯕꯥꯒꯤ ꯈꯨꯕꯥꯛ ꯑꯗꯨ ꯊꯥꯖꯤꯜꯂꯤ꯫ ꯌꯥꯏꯕꯤ ꯃꯈꯨꯠꯇꯨꯅ ꯃꯈꯖꯥꯏ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯩ꯫ ꯊꯕꯥ ꯁꯥꯎꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ "ꯍꯩ, ꯅꯤꯡꯉꯣꯜ ꯌꯨꯝꯒꯥꯏꯕꯤ, ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯐꯠꯇ꯭ꯔꯤꯕꯗꯤ ꯅꯪꯅꯤ, ꯅꯪꯁꯤ ꯃꯍꯤꯛꯅꯤꯅꯦ, ꯃꯍꯤꯛ! ꯑꯁꯨꯛ ꯄꯨꯛꯆꯦꯜ ꯄꯤꯛꯄꯅꯛꯁꯤ ꯑꯩꯒꯤ ꯏꯆꯥꯅꯤꯀꯣ꯫ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯖꯒꯗꯕ ꯏꯃꯨꯡꯁꯤ ꯅꯤꯡꯉꯣꯜ ꯌꯨꯝꯒꯥꯏꯕꯤ ꯅꯪ ꯂꯩꯕꯗꯒꯤ ꯀꯥꯡꯈꯣꯡ ꯆꯥꯏꯔꯦꯗꯅ." ꯌꯥꯏꯕꯤ ꯃꯃꯥꯅ ꯃꯉꯣꯟꯗ ꯐꯨꯕ ꯑꯗꯨꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ꯫ ꯃꯕꯨꯛꯅꯤꯡꯗꯁꯨ ꯆꯅꯨꯕꯨ ꯍꯦꯟꯅ ꯌꯦꯛꯈ꯭ꯔꯤ꯫ ꯆꯅꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯉꯣꯟꯗ ꯃꯃꯥꯅ ꯈꯨꯠ ꯊꯥꯔꯤꯕꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯤ꯫ ꯌꯥꯏꯕꯤ ꯀꯞꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫
ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃ ꯍꯧꯈ꯭ꯔꯦ꯫ ꯌꯥꯏꯕꯤꯒꯤ ꯋꯥꯈꯜꯗ ꯆꯅꯨꯕꯨ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯄ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯐꯖꯕꯤꯁꯨ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯐꯖꯕꯤꯁꯨ ꯃꯃꯥꯅ ꯇꯝꯕꯗꯒꯤ ꯄꯥꯎ ꯄꯨꯝꯕ ꯇꯥꯔꯤ꯫ ꯐꯖꯕꯤ ꯃꯅꯥꯎꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏ, ꯌꯥꯏꯕꯤ, ꯅꯪꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯆꯦ, ꯑꯩꯅ ꯀꯔꯤ ꯇꯧꯔꯒꯦ? ꯅꯪꯅ ꯌꯨꯝ ꯀꯥꯏꯅꯕ ꯊꯕꯛ ꯇꯧꯔꯤꯕꯗꯣ ꯇꯧꯒꯅꯨ꯫ ꯄꯥꯔꯤꯇꯣꯟ ꯑꯁꯤꯕꯨ ꯅꯕꯨꯡꯒꯤ ꯃꯆꯥꯅꯤ, ꯂꯥꯏꯖꯒ ꯆꯞ ꯃꯥꯟꯅꯩ꯫ ꯆꯅꯨꯅ ꯂꯥꯏꯖꯒ ꯄꯥꯔꯤꯇꯣꯟꯒꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯊꯝꯂꯝꯒꯅꯤ ꯍꯥꯏꯕ ꯏꯆꯦꯗꯤ ꯊꯥꯖꯗꯦ꯫ ꯏꯆꯦ, ꯅꯪꯅ ꯈꯪꯉꯣꯏ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯍꯨ ꯄꯨꯕꯤ ꯂꯤꯟ ꯑꯃꯅꯤ꯫ ꯃꯄꯥꯟ ꯊꯣꯡꯗ ꯑꯐꯕ ꯁꯥꯕꯒꯤ ꯋꯥꯅꯤ, ꯃꯥꯅ ꯃꯆꯥꯅꯨꯄꯥꯁꯤꯗ ꯏꯟꯁꯤꯟꯗꯨꯅ ꯑꯩꯈꯣꯏ ꯂꯥꯏꯖꯁꯦ ꯐꯨꯍꯜꯂꯤꯕꯅꯤ꯫ ꯏꯆꯦꯒꯤ ꯌꯥꯏꯕꯤ, ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯆꯅꯨꯁꯦ ꯅꯪꯒꯤ ꯅꯅꯝꯃꯅꯤ꯫ ꯅꯅꯝꯃꯗ ꯅꯪ ꯃꯥ ꯍꯥꯏꯅ ꯁꯤꯖꯤꯟꯅꯒꯅꯨ꯫ ꯏꯆꯦꯅ ꯍꯥꯏꯒꯗꯕꯗꯤ ꯁꯤꯒꯗꯕ ꯂꯩꯔꯕ ꯃꯤꯑꯣꯏꯕꯅꯤ꯫ ꯍꯤꯡꯂꯤꯉꯩ ꯑꯁꯤꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯤ꯫ ꯐꯖꯕꯤꯅ ꯃꯅꯥꯎꯅꯨꯄꯤꯗ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯋꯥ ꯀꯌꯥ ꯍꯥꯏꯔꯕꯁꯨ ꯌꯥꯏꯕꯤꯗ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯌꯥꯏꯕꯤꯗꯨ ꯊꯕꯛ ꯑꯃ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯅꯨꯅ ꯂꯥꯏꯖꯗ ꯑꯁꯨꯝꯅ ꯍꯥꯏ, ꯏꯃꯥꯒꯤ ꯂꯥꯏꯖ, ꯂꯥꯛꯑꯣ, ꯏꯃꯥ ꯏꯔꯨꯖꯊꯣꯛꯄꯤꯔꯒꯦ꯫ ꯏꯃꯥꯅ ꯏꯁꯤꯡꯒ ꯂꯨꯝꯃꯒ ꯊꯝꯂꯝꯂꯕꯅꯤ꯫ ꯂꯥꯏꯖ ꯃꯆꯤꯟ ꯑꯗꯨ ꯄꯩꯗꯨꯅ, ꯅꯪꯉꯣꯟꯗ ꯂꯨꯕꯤꯌꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯅꯦꯇꯣꯟ ꯂꯥꯛꯂꯒ ꯂꯨꯍꯟꯅꯤ꯫ ꯂꯥꯏꯖ, ꯑꯩꯁꯤ ꯅꯪꯒꯤ ꯏꯃꯥꯅꯤ, ꯑꯩꯉꯣꯟꯗ ꯏꯃꯥ ꯍꯥꯏꯅ ꯀꯧꯋꯣ꯫ ꯅꯪ ꯑꯩꯒꯤ ꯏꯃꯥ ꯅꯠꯇꯦ, ꯑꯩꯒꯤ ꯏꯃꯥꯗꯤ ꯁꯤꯈ꯭ꯔꯦ ꯍꯥꯏ ꯏꯅꯦꯇꯣꯟꯅ꯫ ꯅꯪꯗꯤ ꯑꯇꯣꯝꯕꯤ ꯐꯠꯇꯕꯤꯅꯤ ꯍꯥꯏ, ꯅꯪꯒꯤ ꯅꯅꯥꯛꯇ ꯆꯪꯒꯅꯨ ꯍꯥꯏ꯫ ꯆꯅꯨ ꯅꯨꯡꯉꯥꯏꯇꯅ, ꯂꯥꯏꯖ, ꯏꯃꯥꯅ ꯅꯪꯕꯨ ꯊꯥꯕꯨꯝ 10 ꯄꯨꯗꯨꯅ ꯄꯣꯛꯇ꯭ꯔꯕꯁꯨ ꯏꯃꯥꯅꯗꯤ ꯅꯪꯕꯨ ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯄ ꯏꯆꯥꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯅꯪꯅ ꯅꯆꯤꯟ ꯊꯤꯖꯤꯟꯅꯩꯅꯤ꯫ ꯅꯪꯅ ꯑꯩ ꯀꯩꯁꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯑꯩ ꯅꯨꯡꯁꯤꯕ ꯁꯥꯔꯒ ꯍꯥꯠꯇꯣꯏꯗꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯗ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯅꯨ ꯂꯥꯏꯖꯅ ꯆꯠꯈꯤꯕꯗꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯂꯥꯏꯖꯒ ꯆꯅꯨꯒꯅ ꯉꯥꯡꯅꯔꯤꯕꯗꯨ ꯊꯕꯥꯅ ꯇꯥꯔꯝꯃꯤ꯫ ꯊꯕꯥ ꯆꯅꯨꯗ ꯌꯦꯡꯗꯨꯅ, ꯃꯧ, ꯑꯉꯥꯡꯅ ꯍꯥꯏꯕꯅꯤ, ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ꯫ ꯏꯃꯧ ꯑꯁꯤꯗꯤ ꯂꯥꯟꯗ ꯂꯥꯜꯂꯨꯅꯨ, ꯂꯥꯟꯗꯕꯒꯤꯗꯤ ꯏꯁꯣꯔ ꯂꯩꯕꯅꯤ꯫ ꯍꯣꯏ ꯃꯥ꯫ ꯅꯣꯡꯃ ꯂꯥꯏꯖꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯝꯃꯤ꯫ ꯂꯥꯏꯖꯗꯣ ꯑꯍꯤꯡ ꯑꯗꯨꯗ ꯃꯁꯥ ꯌꯥꯝꯅ ꯀꯟꯅ ꯁꯥꯒꯠꯂꯝꯃꯤ꯫ ꯆꯅꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯂꯥꯏꯖꯅ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯔꯥꯏꯕꯛꯇꯨ ꯄꯥꯏꯗꯨꯅ ꯌꯦꯡꯂꯨꯏ꯫ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯅꯨ ꯏꯁꯤꯡ ꯂꯧꯔꯨꯗꯨꯅ ꯐꯤ ꯑꯃ ꯂꯧꯗꯨꯅ ꯏꯁꯤꯡꯗ ꯂꯨꯞꯇꯨꯅ ꯑꯁꯥꯕꯗꯨ ꯂꯧꯊꯣꯛꯂꯤ꯫ ꯂꯥꯏꯖ ꯃꯆꯤꯟꯗ, ꯏꯃꯥ, ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯆꯅꯨꯅ, ꯂꯥꯏꯖ, ꯏꯃꯥ ꯂꯩꯌꯦ, ꯏꯆꯥꯒꯤ ꯅꯥꯛꯇ꯫ ꯇꯟꯖꯥ ꯑꯗꯨꯗ ꯄꯥꯔꯤꯇꯣꯟꯁꯨ ꯍꯧꯒꯠꯂꯛꯏ꯫ ꯏꯃꯥ, ꯏꯆꯦ ꯀꯩꯗꯧꯔꯒꯦ? ꯏꯆꯦꯒꯤ ꯂꯥꯏꯕꯛꯇ ꯐꯤ ꯅꯞꯂꯤꯕꯁꯦ? ꯅꯆꯦꯁꯦ ꯃꯁꯥ ꯁꯥꯒꯠꯂꯦ, ꯑꯗꯨꯒꯤ ꯐꯤ ꯅꯞꯂꯤꯕꯅꯤ꯫ ꯇꯨꯝꯃꯣ ꯅꯪꯁꯨ, ꯍꯌꯦꯡ ꯌꯥꯍꯧ ꯊꯦꯡꯅꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯄꯥꯔꯤꯇꯣꯟꯁꯨ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯑꯍꯤꯡꯗꯨꯃ ꯆꯅꯨ ꯇꯨꯝꯂꯝꯗꯦ꯫ ꯊꯧꯕꯅ ꯍꯧꯒꯠꯂꯛꯄꯗ ꯇꯧꯔꯝꯂꯤꯕꯗꯨ ꯎꯕꯗ ꯉꯛꯅ, ꯃꯃꯥ, ꯀꯔꯤ ꯇꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦꯗ ꯃꯣꯏ ꯃꯄꯥ꯫ ꯏꯆꯥ ꯂꯥꯏꯖꯁꯦ ꯉꯔꯥꯡ ꯑꯍꯤꯡꯗꯒꯤ ꯃꯁꯥ ꯈꯔ ꯁꯥꯒꯠꯄ, ꯑꯗꯨꯒꯤ ꯑꯁꯥꯕ ꯂꯧꯊꯣꯛꯂꯝꯕꯅꯤ꯫ ꯃꯃꯥ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯀꯣꯛ ꯍꯧꯗꯣꯔꯛꯄ ꯌꯥꯗ꯭ꯔꯣ? ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯋꯥꯔꯝꯃꯅꯤ ꯍꯥꯏꯗꯨꯅ ꯍꯧꯗꯣꯔꯛꯇ꯭ꯔꯕꯅꯤ꯫ ꯃꯣꯏ ꯃꯄꯥ, ꯍꯧꯖꯤꯛꯄꯨꯗꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯗ꯫ ꯊꯧꯕ ꯉꯁꯤꯗꯤ ꯆꯅꯨꯒꯤ ꯑꯁꯦꯡꯕ ꯊꯃꯣꯏ ꯃꯁꯛ ꯈꯪꯂꯛꯏ꯫ ꯅꯪꯁꯨ ꯑꯍꯤꯡ ꯇꯨꯝꯗꯕꯩ ꯋꯥꯔꯝꯃꯅꯤ, ꯉꯥꯏꯍꯥꯛ ꯇꯨꯝꯖꯔꯣ꯫ ꯃꯣꯏ ꯃꯄꯥ, ꯇꯨꯝꯗ꯭ꯔꯁꯨ ꯌꯥꯔꯅꯤꯗ, ꯅꯣꯡꯁꯨ ꯉꯥꯜꯂꯤ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯤꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ꯫ ꯃꯣꯏ ꯃꯄꯥ, ꯏꯆꯥ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛꯇ ꯂꯩꯕꯤꯔꯝꯃꯣ꯫ ꯍꯣꯏ, ꯑꯩ ꯂꯩꯔꯝꯃꯒꯦ꯫ ꯆꯅꯨꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯆꯅꯨꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ꯫ ꯆꯥꯛꯁꯨ ꯂꯣꯏꯔꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯆꯥꯛ ꯄꯤꯖꯗꯨꯅ ꯊꯕꯛ ꯆꯠꯍꯟꯈꯤꯔꯝꯃꯤ꯫ ꯆꯅꯨ ꯂꯥꯏꯖꯅ ꯆꯥꯕ ꯌꯥꯗꯧꯕ ꯃꯑꯣꯡꯗ ꯆꯥꯛ ꯑꯗꯨ ꯁꯦꯝꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯂꯥꯏꯖ, ꯆꯥꯛ ꯈꯔ ꯆꯥꯅꯕ ꯇꯧꯁꯤ, ꯑꯗꯨꯒ ꯍꯤꯗꯥꯛ ꯆꯥꯅꯕ꯫ ꯂꯥꯏꯖ ꯆꯥꯛꯇꯨ ꯆꯥꯅꯤꯡꯗ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯑꯗꯨ ꯍꯥꯏ꯫ ꯏꯃꯥ ꯏꯜꯂꯛꯀꯦ, ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯆꯥꯁꯤꯁꯤ, ꯅꯠꯇ꯭ꯔꯕꯗꯤ ꯅꯥꯕ ꯐꯔꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯇꯨ ꯏꯟꯕꯤ꯫ ꯂꯥꯏꯖꯁꯨ ꯆꯥꯛꯇꯨ ꯆꯥꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯕ ꯑꯗꯨꯁꯨ ꯂꯣꯏꯔꯗꯨꯅ ꯆꯅꯨꯗꯨ ꯀꯥꯗꯒꯤ ꯊꯣꯛꯈꯤꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯂꯥꯏꯖꯅ ꯃꯃꯥꯇꯣꯟꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯥꯗꯨꯅ, ꯏꯃꯥ, ꯅꯪ ꯆꯠꯈꯤꯅꯣ, ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯌꯨ꯫ ꯏꯃꯥꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯒ ꯑꯩꯒꯤ ꯑꯅꯥꯕꯁꯦ ꯐꯕꯗꯧꯅ ꯇꯧꯏ꯫ ꯆꯅꯨ ꯃꯥꯗꯤ ꯂꯥꯏꯖꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯆꯅꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯂꯥꯏꯖ, ꯏꯃꯥ ꯏꯆꯥꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯅꯤꯡꯉꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤ꯫ ꯄꯥꯔꯤꯇꯣꯟꯁꯨ ꯀꯥꯗ ꯆꯪꯉꯛꯏ꯫ ꯏꯆꯦ, ꯅꯪ ꯅꯥꯕ ꯐꯔꯕꯣ? ꯐꯔꯦ꯫ ꯏꯆꯦ, ꯉꯔꯥꯡ ꯏꯃꯥꯁꯦ ꯇꯨꯝꯗꯕꯅꯤ꯫ ꯏꯆꯦꯒꯤ ꯂꯥꯏꯕꯛꯇꯀꯣ ꯏꯁꯤꯡ ꯂꯨꯞꯄꯒ ꯐꯤ ꯅꯞꯂꯤꯕ꯫ ꯂꯥꯏꯖ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯃꯃꯥꯇꯣꯟꯅ ꯃꯥꯒꯤꯗꯃꯛ ꯈꯟꯕꯤꯔꯝꯕꯗꯨ ꯎꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ꯫ ꯆꯅꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ, ꯏꯃꯥꯒꯤ ꯂꯥꯏꯖ, ꯀꯔꯤꯒꯤ ꯏꯆꯥꯅ ꯀꯞꯂꯤꯕꯅꯣ? ꯄꯥꯔꯤꯇꯣꯟꯅ, ꯏꯆꯦ, ꯅꯪ ꯀꯞꯀꯅꯨ, ꯏꯆꯦꯅ ꯀꯞꯄꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦꯌꯦ꯫
ꯏꯆꯦꯅ ꯅꯥꯕ ꯐꯠꯇ꯭ꯔꯤ ꯐꯥꯎꯕ ꯅꯧꯄꯥꯅ ꯏꯆꯦꯕꯨ ꯁꯪꯗꯣꯏꯅꯤ ꯍꯌꯦꯡꯋꯥꯏꯁꯨ ꯏꯆꯦꯗ ꯈꯠꯅ ꯍꯧꯔꯛꯄ ꯃꯤꯁꯤꯡꯗꯣ ꯅꯧꯄꯥꯅ ꯐꯨꯗꯣꯏꯅꯤ ꯄꯥꯔꯤꯇꯣꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯅꯨꯒ ꯂꯥꯏꯖꯒꯗꯨ ꯅꯣꯛꯏ ꯂꯥꯏꯖꯁꯨ ꯅꯥꯕ ꯐꯔꯤ ꯂꯥꯏꯖꯅ ꯆꯅꯨꯗ ꯏꯃꯥ ꯀꯧꯕꯗꯨ ꯇꯥꯔꯒ ꯌꯥꯏꯕꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯂꯥꯏꯖꯒ ꯄꯥꯔꯤꯇꯣꯟꯒꯗꯨ ꯁꯥꯟꯅꯃꯤꯟꯅꯔꯤ ꯌꯥꯏꯕꯤꯅ ꯂꯥꯏꯖꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯗ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯤꯕꯗꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯐꯠꯇꯕ ꯍꯤꯡꯆꯥꯕꯤꯅꯤ ꯑꯩꯅ ꯏꯃꯥ ꯀꯧꯒꯅꯨ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯏꯃꯥꯗꯤ ꯐꯩ ꯐꯠꯇ꯭ꯔꯤꯕꯗꯤ ꯏꯅꯦꯇꯣꯟꯅꯤ ꯏꯃꯥꯗꯤ ꯑꯩꯕꯨꯁꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤ ꯏꯅꯦꯇꯣꯟꯗꯤ ꯅꯤꯡꯉꯣꯜ ꯌꯨꯝꯒꯥꯏꯕꯤꯅ ꯍꯥꯏꯕꯗꯣ ꯑꯕꯣꯛꯅ ꯑꯇꯣꯝꯕ ꯂꯥꯛꯑꯣ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯤ ꯐꯠꯇꯕꯤ ꯂꯥꯛꯏ ꯍꯣꯏ ꯏꯆꯦ ꯃꯆꯜ ꯃꯄꯥ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ ꯌꯥꯏꯕꯤ ꯃꯥꯗꯤ ꯁꯥꯎꯅꯤꯡꯕꯅ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯂꯤ ꯂꯥꯏꯖꯁꯤꯗꯤ ꯑꯇꯣꯝꯕꯤꯒꯤ ꯃꯃꯥ ꯃꯆꯥꯁꯤꯅ ꯄꯣꯛꯁꯨꯝ ꯍꯦꯛ ꯁꯨꯝꯈ꯭ꯔꯦꯗꯅ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯆꯥꯁꯦ ꯑꯩꯅ ꯂꯦꯝꯅꯗꯤ ꯊꯥꯔꯣꯏ ꯃꯈꯣꯏꯒꯤ ꯊꯛꯅꯕ ꯁꯪꯒꯣꯝꯗ ꯍꯨ ꯍꯥꯞꯇꯨꯅ ꯄꯤꯊꯛꯂꯒꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯃꯛ ꯁꯤꯔꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯔꯦ ꯌꯥꯏꯕꯤꯒꯤ ꯋꯥꯈꯜꯗ ꯆꯅꯨꯒ ꯄꯥꯔꯤꯇꯣꯟꯒꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯞꯌꯨꯡꯅ ꯈꯟꯈ꯭ꯔꯤ ꯌꯥꯏꯕꯤ ꯑꯗꯨ ꯆꯥꯛꯈꯨꯝꯗ ꯁꯪꯒꯣꯝ ꯂꯣꯜꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯊꯕꯥꯁꯨ ꯆꯪꯉꯛꯏ ꯃꯆꯥꯅꯨꯄꯤꯅ ꯁꯪꯒꯣꯝ ꯂꯣꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯉꯁꯤ ꯑꯁꯤꯕꯨ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯅꯤꯡꯉꯣꯜ ꯌꯨꯝꯒꯥꯏꯕꯤꯁꯤ ꯃꯔꯝꯒꯤ ꯌꯥꯝꯅ ꯃꯣꯛꯂꯝꯃꯤꯕ ꯑꯁꯤꯕꯣ ꯏꯃꯥ ꯌꯥꯝꯅ ꯇꯥꯅꯤꯡꯗꯦ ꯅꯤꯡꯉꯣꯜ ꯌꯨꯝꯒꯥꯏꯕꯤ ꯀꯥꯏꯅ ꯃꯤꯅ ꯇꯥꯔꯒ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯗꯧꯔꯤꯒꯦ ꯊꯣꯛꯈ꯭ꯔꯣ ꯑꯩ ꯁꯪꯒꯣꯝ ꯉꯥꯏꯍꯥꯛꯇ ꯂꯣꯟꯒꯦ ꯏꯃꯥꯒ ꯉꯥꯡꯅꯔꯤꯉꯩ ꯁꯪꯒꯣꯝꯒ ꯂꯣꯏꯅ ꯄꯥꯊꯔꯤ ꯍꯣꯏ ꯑꯩꯗ ꯊꯣꯛꯆꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯁꯨ ꯊꯣꯛꯈ꯭ꯔꯤ ꯌꯥꯏꯕꯤꯅ ꯁꯪꯒꯣꯝ ꯑꯗꯨ ꯍꯩꯔꯝꯃꯤ ꯇꯣꯈꯥꯏꯅ ꯁꯪꯒꯣꯝ ꯑꯅꯤ ꯑꯃꯒ ꯍꯩꯔꯝꯃꯤ ꯁꯪꯒꯣꯝ ꯑꯅꯤ ꯑꯗꯨꯗ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯐꯤꯗ ꯌꯥꯎꯔꯤꯕ ꯍꯨ ꯑꯗꯨ ꯍꯥꯞꯂꯝꯃꯤ ꯌꯥꯏꯕꯤꯅ ꯍꯨ ꯍꯥꯞꯂꯤꯕꯗꯨ ꯂꯥꯏꯖꯅ ꯆꯥꯛꯈꯨꯝꯗ ꯏꯁꯤꯡ ꯊꯛꯄ ꯆꯪꯉꯛꯄꯗ ꯎꯔꯝꯃꯤ ꯌꯥꯏꯕꯤꯗꯤ ꯂꯥꯏꯖꯅ ꯎꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯝꯗꯦ ꯃꯌꯥꯝꯗꯨ ꯃꯄꯥꯟꯗ ꯐꯝꯂꯝꯃꯤ ꯌꯥꯏꯕꯤꯁꯨ ꯁꯪꯒꯣꯝ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯑꯃꯃꯝ ꯄꯤꯔꯝꯃꯤ ꯆꯅꯨꯒ ꯄꯥꯔꯤꯇꯣꯟꯒ ꯁꯪꯒꯣꯝ ꯑꯗꯨ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕꯒ ꯂꯥꯏꯖꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯇꯣꯝꯕ ꯁꯪꯒꯣꯝꯗꯨ ꯊꯛꯀꯅꯨ ꯃꯌꯥꯝꯗꯨ ꯄꯨꯂꯞ ꯂꯥꯏꯖꯗ ꯌꯦꯡꯂꯛꯏ ꯊꯕꯥꯅ ꯏꯁꯨ ꯊꯣꯏꯕꯤꯌꯥ ꯀꯔꯤꯒꯤꯅꯣ ꯁꯪꯒꯣꯝ ꯊꯛꯀꯅꯨ ꯍꯥꯏꯔꯤꯕꯗꯤ ꯑꯗꯨꯕꯨꯔꯣ ꯑꯕꯣ ꯏꯅꯦꯇꯣꯟꯅ ꯏꯃꯥꯒ ꯑꯇꯣꯝꯕꯒꯤꯒ ꯊꯛꯅꯕ ꯁꯪꯒꯣꯝꯗ ꯍꯨ ꯍꯥꯞꯈꯤꯕꯅꯤ ꯂꯥꯏꯖꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯨ ꯉꯛꯅ ꯌꯥꯏꯕꯤꯗ ꯌꯦꯡꯉꯛꯏ ꯌꯥꯏꯕꯤ ꯄꯥꯈꯠꯅ ꯀꯗꯥꯏꯗꯒꯤ ꯍꯨꯅꯣ ꯑꯩ ꯍꯨ ꯍꯥꯞꯇꯦ ꯂꯥꯏꯖꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕꯗꯤ ꯏꯅꯦꯇꯣꯟꯅ ꯍꯨ ꯍꯥꯞꯄꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯎꯍꯧꯏ ꯊꯧꯕ ꯁꯥꯎꯅ ꯃꯆꯜꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯁꯪꯒꯣꯝ ꯑꯁꯤꯗ ꯍꯨ ꯍꯥꯞꯇ꯭ꯔꯕꯗꯤ ꯁꯪꯒꯣꯝ ꯑꯁꯦ ꯅꯪꯊꯣꯛ ꯃꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯏꯕꯤ ꯑꯗꯨ ꯄꯥꯈꯠꯂꯝꯃꯤ ꯊꯕꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯁꯤꯕꯨ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯕꯗꯤ ꯏꯀꯥꯏꯕ ꯐꯥꯎꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥ ꯄꯦꯟꯗꯅ ꯀꯞꯂꯤ ꯊꯧꯕ ꯁꯥꯎꯅ ꯃꯤꯒꯤ ꯋꯥꯈꯜ ꯆꯦꯟꯗꯕ ꯅꯪꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛꯃꯛ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ ꯌꯥꯏꯕꯤ ꯃꯕꯨꯡꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯇꯌꯥꯏ ꯑꯩ ꯌꯥꯝꯅ ꯂꯥꯜꯂꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯣ ꯑꯩꯅ ꯄꯨꯛꯆꯦꯜ ꯄꯤꯛꯂꯨꯕꯅ ꯏꯅꯝꯃꯒ ꯄꯥꯔꯤꯇꯣꯟꯒꯕꯨ ꯍꯥꯠꯀꯦ ꯈꯟꯈꯤ ꯆꯅꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯏꯅꯝꯃ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯣ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯊꯧꯕ ꯌꯥꯏꯕꯤꯕꯨ ꯁꯥꯎꯅ ꯏꯟꯊꯣꯛꯇꯨꯅ ꯅꯪꯕꯨ ꯉꯥꯛꯄꯤꯕ ꯁꯥꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯅꯪꯕꯨ ꯉꯥꯛꯄꯤꯕ ꯍꯧꯖꯤꯛꯃꯛ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ ꯆꯅꯨꯅ ꯃꯣꯏ ꯃꯄꯥ ꯑꯃꯨꯛꯇ ꯇꯞꯊꯕꯤꯀꯣ ꯏꯅꯝꯃꯒꯤ ꯌꯥꯏꯕꯤ ꯏꯅꯝꯃꯅ ꯏꯆꯜꯕꯨ ꯉꯥꯛꯄꯤꯔꯕꯅꯤ ꯀꯔꯤꯒꯤ ꯏꯆꯜꯅ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯅꯤ ꯌꯨꯝ ꯑꯁꯦ ꯏꯆꯜꯒꯤꯁꯨ ꯌꯨꯝꯅꯤ ꯌꯥꯏꯕꯤ ꯉꯁꯤꯗꯤ ꯃꯅꯝꯃ ꯆꯅꯨꯒꯤ ꯑꯁꯦꯡꯕ ꯊꯃꯣꯏ ꯑꯗꯨꯕꯨ ꯈꯪꯉꯛꯏ ꯏꯅꯝꯃ ꯅꯆꯜꯅ ꯏꯅꯝꯃꯒꯤ ꯃꯐꯝꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯂꯥꯟꯈ꯭ꯔꯦ ꯅꯆꯜꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯣ ꯉꯁꯤꯗꯤ ꯏꯅꯝꯃꯒꯤ ꯑꯁꯦꯡꯕ ꯊꯃꯣꯏꯗꯣ ꯅꯆꯜ ꯃꯁꯛ ꯈꯪꯂꯦ ꯏꯅꯝꯃ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯀꯞꯀꯅꯨ ꯉꯁꯤꯗꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯁꯤ ꯄꯥꯔꯤꯇꯣꯟꯅ ꯏꯅꯦꯇꯣꯟ ꯅꯍꯥꯟ ꯃꯈꯩ ꯑꯩ ꯄꯥꯝꯗꯕꯒꯤ ꯉꯁꯤꯗꯤ ꯑꯩ ꯄꯥꯝꯃꯣ ꯌꯥꯏꯕꯤ ꯀꯞꯅꯣꯛ ꯇꯧꯗꯨꯅ ꯏꯅꯦꯇꯣꯟ ꯄꯥꯝꯒꯦ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯕꯤꯅ ꯄꯥꯔꯤꯇꯣꯟꯕꯨ ꯄꯝꯂꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯌꯥꯏꯕꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ ꯊꯕꯥꯒꯤ ꯏꯃꯨꯡꯗꯨ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ